Political parties singi members singna Khudakta membership tagi resign tawgadabani haina Organizing Committee of Public Assembly for Restoration of Peace in Manipur gi member KH Indrajitna Phongdokre. Ngasi Singjamaida leiba Thawai Miral gi office ta pangthokpa paumi singa unaba amada KH Indrajitna makhatana hai Manipur da lairiba political party khudingmaki member sing primary membership tagi Khudakta resign tawgadabani kendra gi mandal khudingmak dissolve tawgadabani amade district level gi office bearer singsu Khudakta resign tawgadabani haiki public place khudingmak ta theliba central government ki luchingba singi photo khudingmak Khudakta gi lokthok minagadabani hairaduna ngasi lauriba khongthang asi aikhoi amaga nungshina banate Tana una usinadaba sana lairiba Manipur amade central government ki manakong yaunaba paikhatpa khongthang amani haike mahakna makhatana hai miyamna thagatpa mihut phawbana unage haibada matam piba ngamdaba prime minister na luchingba lengakta lairubagi kari kanagani hairaduna Thawai Miral gi mihut singa BJP gi mihut singa tha asigi kuntarukta thambal sanglenda unakhiba adugi kanaba karisu purakte loinana miyam gi public assembly na tankhiba demand sing thabakta onthoraktaba khongthang asi paikhalakpani haiki hauzik oireiba phibam haibadi Satra ani siraba matungda Manipur sida oireiba phibam si yenga kanse tekida aikoi immediately hauzik si tangai fadana kari tokdaba yadage haiba matam sida central government amasung Manipur government si attention draw tawba si hanadagi su koi lai loinana hauzik su Akanba khongjang khara changjandaba taragadi makhoi attention si draw tawba ngamoi haibagi miyeng yuda yenga kanse da aikoina lawramba prajana piramba warep tuga iroinana hauzik aikoina achauba yamna challenges oiba adugumba declaration ama aikoi ngasi tawani madudi karino haiba matamda NPP NPF BJP gi lengaksi sabatpusidagi toktaba taragadi aikoi BJP da aikoi hujik tawgudoriba demand madudi karino haiba matamsida BJP gi office bearer punamak Khudaktagi pham thadok piyo district ki office bearer punamak pham thadok piyo kendra gi mandal punamak dissolve taw lairiba primary membership punamak resign taw loinana BJP ki ticket vote kabiriba corporator councillor amadi corporator councillor singsisu yauna resign tawbiu haiba Wafam si ngasigi press meet ki through the aikoina adugum laba Wafam si thamjari loinana BJP gi leader sing gi photo mayam ama hauzik theliba si aikoi khudak asidagi horaga aikoi punamakna loinamak masi mapam chaba ma yengaga lokthok minasi loinana Manipur da hauzik Bharat pumda chathariba swasthya hi seva October tang ni phaugi manungda chathariba pochi Manipur gi oina kanaguma amatana saruk yabiganu haibasi adugumlaba Wafam si thamjari koina sigi pochi changchelibadi kari no haiba matamda huzik lairiba phibam sidagi da aikhoi gi mihut oina khanjaraba aikhoi gi MLA singsina phawbada aikhoi gi prime minister si angtang unaraga Manipur gi wakhara khak khanajage haibasi dagi da minute mangagi matam phawba piu yadaba adugumba prime minister sina luchingba adugumba government adugumba mana luchingba political party sidagi da lairubagi kari atra thuibage haiba miyeng duda yenga kanda aikoi punamak amatu oiba kholao amaga loinana amatu oiba khongjang sidagi da aikoi punamak amata oina mananaga changchan minaba taragadi achoba ngasi haibiribasina aikoi imalai baksi kandaba yade party na hena lude haiba wakalon sida aikoina demand tawjariba adugumlaba aikoi pham thadokpiu haibasidagi da loinana karikatra punamak resign to view haiba pochida lakpa taragadi aikoi yengsi kari noi matamda central government amasung state government da achoba chapu ma pigani